ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯅ ꯃꯌꯥꯝꯕꯕꯨ ꯂꯥꯏꯁꯦꯟꯁ ꯗꯕꯜ ꯕꯦꯔꯦꯟ ꯑꯃꯅ ꯀꯥꯞꯄꯗꯒꯤ ꯂꯥꯛꯀꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯑꯄꯣꯛꯄ ꯏꯕꯣꯝꯆꯥ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯀꯧꯏ꯫ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁ꯭ꯋꯥꯃꯤꯅꯥꯊꯟꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯍꯛꯆꯥꯡ ꯑꯗꯨ ꯑꯁꯤꯕ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯈꯪꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯄꯝ ꯁ꯭ꯋꯥꯃꯤꯅꯥꯊꯟ ꯊꯧꯕꯥꯜ ꯇꯣꯡꯖꯤꯡꯗ ꯂꯩꯕ ꯑꯅꯟꯗꯄꯨꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ATM ꯕꯨꯊꯇ ꯁꯦꯜ ꯍꯥꯞꯄ ꯆꯠꯄꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯋꯥꯃꯤꯅꯥꯊꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ RK ꯏꯆꯟꯊꯣꯏꯕꯤꯕꯨ ꯆꯍꯤ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯤꯖꯤꯟꯅꯕ ꯊꯤꯡꯂꯦ ꯀꯦ.ꯁꯤ.ꯕꯤ. ꯅꯣꯡꯊ꯭ꯔꯦꯟꯈꯣꯝꯕ꯫ ꯊꯥ ꯑꯁꯤꯒꯤ 8ꯗ ꯔꯣꯃꯥꯔꯤꯑꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯄꯥꯔꯇꯤꯅ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥ ꯃꯁꯥꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯒꯨꯝ ꯈꯟꯖꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯈꯪ ꯑꯍꯩ ꯁꯥꯔꯤꯕꯤ RK ꯏꯆꯟꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯔꯇꯤꯒꯤ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯐꯝ ꯀꯌꯥ, ꯑꯆꯨꯝ ꯑꯔꯥꯟ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯊꯥꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯛꯄ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯈꯔ ꯊꯦꯡꯅꯈꯤ꯫ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯀꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯏꯁꯨ ꯑꯣꯏꯔꯕꯅꯣ, ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯅꯅꯕ ꯋꯥꯆꯣꯏ ꯉꯥꯡꯅꯐꯝ ꯑꯣꯏꯕ ꯌꯥꯕ ꯏꯁꯨ ꯑꯃꯔ ꯍꯥꯏꯕꯁꯤ RK ꯏꯆꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯀꯦ.ꯁꯤ.ꯕꯤ. ꯅꯣꯡꯊ꯭ꯔꯦꯟꯈꯣꯝꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯪꯂꯩ ꯄꯨꯔꯦꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜꯁꯤꯡꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯌꯥꯑꯣꯟꯂꯨꯞ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯠꯇ ꯌꯥꯎꯗꯕ, ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯅꯥꯏꯁꯤꯒ ꯌꯦꯝꯃꯧꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ RK ꯏꯆꯟꯊꯣꯏꯕꯤꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯔꯝ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯕꯨꯁꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤꯗꯃꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯃꯇꯝ ꯄꯤꯕ ꯑꯣꯏꯅ RK ꯏꯆꯟꯊꯣꯏꯕꯤꯕꯨ ꯄꯥꯔꯇꯤꯅ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇꯒꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯆꯩꯔꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕ ꯌꯥꯔꯣꯏ꯫ ꯃꯁꯥꯗ ꯂꯩꯖꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯕꯨ ꯁꯤꯡꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯔꯇꯤꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯌꯥꯑꯣꯟꯂꯨꯞ ꯑꯃꯅ ꯊꯝꯂꯝꯕ ꯁꯣꯐꯠ ꯀꯣꯔꯅꯔ ꯑꯗꯨ ꯅꯥꯊꯩꯔꯝꯂꯒ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯗꯣꯛꯇꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯦ꯫ ꯀꯥꯡꯆꯨꯞꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯩꯇꯩ ꯂꯝꯈꯥꯏꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯁꯨꯅꯤꯜꯀꯨꯃꯥꯔ ꯀꯧꯕ ꯔꯤꯝꯁꯀꯤ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯝꯂꯦ꯫ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯧꯗꯕꯅ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃꯅ ꯇꯧꯔꯒ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯡꯆꯨꯞꯇ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯍꯦꯒꯤꯡ ꯃꯦꯀꯥꯅꯤꯖꯝꯁ ꯌꯥꯎꯕ ꯃꯣꯔꯇꯥꯔ ꯑꯃ ꯉꯁꯤ ꯀꯥꯡꯆꯨꯞ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯄꯨꯡ 7 ꯇꯥꯕꯗ ꯀꯥꯡꯆꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯁꯩꯂꯦꯟꯗ꯭ꯔꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯥꯡꯆꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯥꯗꯥꯡꯕꯝ ꯆꯠꯄꯒꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯃꯍꯩ ꯃꯔꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯗ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯗꯨ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯕꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯗ ꯂꯝꯁꯥꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯗꯤꯇꯦꯛꯁꯟ ꯑꯦꯟ ꯗꯤꯁꯄꯣꯖꯦꯜ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃ ꯀꯧꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯕꯨꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯣꯔꯇꯥꯔ ꯕꯣꯝ ꯁꯦꯜꯒꯤ ꯇꯦꯜ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯔꯝꯈꯤꯕꯒ ꯂꯣꯏꯅꯅ ꯕꯣꯝ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯣꯝꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫